Arambai News Guwahati da Manipuri Pao tabiriba singbu ihan handumaktada chingangbam Suzitrani na khurumjari hojing asigi samlapa mariba Pao sing lobirase. Assam ki MP Palablosan Das na MP Gaurav Gogoi ga Minister Himanta Biswa Sarma ga kaidongai da su changdamnaba yaroi Himanta gi mathakta ngangbang ngambagi Gaurav Gogoi gi experience amasung power leite hairaduna Gaurav Gogoi na MP oikibadu Tarun Gogoi gi macha oibadagi kakibane Care of Tarun Gogoi haibasi hek lokthokibada Gaurav Gogoi gi karigumba amata leite hairakre Nakalamaromda Assam da Himanta gumba leader amata leite haina Palablosan Das na haikibadagi Himanta Biswa Sarma CM candidate oirakadoribra haina Rajniti circle da kanna ngangnaba haurakre Ngasi Assam ki Kasar district ki DC Kirti Jalina Mizoram ki Kolasip district ki DC Dr. H Lalthan Lianga unaduna state aniasi ki ngamkai paringda law and order ngak tuna thambagi matangda khananai nakre Kolasip ki DC chamber da phaminakiba sida district animaki official singna ngamkai area da santi oina leminanabagi matangda wafam kaya khananai nakhi Cultural Research Center Silchar Rongpur amasung JN Manipur Dance Academy Imphal anina khusamnaduna nimit 12 ni chupna chathagadaba nad sankirtan gi workshop ngasi ayu Kasar Silchar Madurgram Lamantopta hokre hogdokpagi thoramda KH Bir Singhana mifamapu pungi guru N Thambalngau JN Manipur Dance Academy Isaigi guru L Birjit Singh JNMDA Advocate Ngangom Ramakanta TH Komlakanta amasung Oza Dujamani Sharmana Chingbana Guest of Honors oina Daisafam ki Daisafam ki boza singna punna maira chukhatuna thorom hogdoki Center gi Secretary Manimalana taramna okpagi warol piki tungda Imphal dagi lakiba pungi guru N Thambalngau amasung Isaigi guru L Birjit Singha anina thoromga mari linana maroiba wafum kaya miyamda thamki Assam lenga ke Assam Bhasa Gaurav Asoni na Kasar Chandam Laikai gi haujikna Guwahati da leiba kabi Thongnawjam Syam Singha gi larik ani Ichal gi mapau amasung Korou masu thorokle haiba larik ani asibo sakhangbaga loinana sel oina lupa lising yankai pibirakpagi damak Assam lengak pu thagatchabaga loinana kabi Syam busu ikai khumnajari haina Yaifaliching Club ki advisor Ningombam Ranjit Singha amasung Thongnawjam Ton Singha na club asigi maikei dagi khanghalakli Ngasi Nungthil Barak Museum and Library Bon Tarapur Kasar Assam na JN Manipur Dance Academy Imphal ga khusamnaduna Tradition of Lai Harauba Dance haiba hiram asida numit 15 gi oiba workshop hogdokpagi thoram museum gi auditorium da pangthokre ngasi gi hogdokpagi thoram asida museum gi vice president Dr. Satyavati Singhana mifamapu oiki aduga daista JN Manipur Dance Academy gi guru Pukhrambram Dhanajit amasung RK Surjit anisu phamki Loinana Lamdamasigi social activist Naurim Chunilal amasung Nongthang Leima Cultural Organization gi President Haurongbam Bimol Singhasu Daisafam ki Asigumlaba workshop ase Nat Kilamda Sothariba Lamdam Singda Chatuna Pangthok Pibagi Dama JN Manipur Dance Academy Imphal bu tin kiba miyamna thagatpa phongdokhi Workshop hogdopagi thoram asida satra amadi artist kunmukna saruk yaki haina museum asigi founder amasung director oriba Haurongbam Rajmanina thadorokpa chirol amana khanghalakli RK Mission Awang Potsangbam Manipurna film artist Sagol Sem Dhanamanjuri na manung matam chadana lekhidabada awaba phongdokre Mission asigi office ta phamkiba awaba phongdopagi mifam asida mission gi chief trustee amasung saknaraba aiba Dr. RK Gunachandra Singhana mayai tangbal logduna member singna minute ani lepkhatuna leikhidrabagi mafamda ikai khumnaba utki Film artist amasung Nat Sankirtan gi saisak pi asina ngabong khau haiba drama dasu muroiba saktam langki Ichil Sida haiba film dasu maki performance miyamna pamnaki film chamaga yankhai gi matakta kumlamki nokningba amadi phattabagi saktam langba dasu maming leibine mahakumbi amana leikhidaba haibasi aikhoigi kala sanskriti loinana film gi lamda mentionba ngamlaroidaba achobo mangjaba amani haina Dr. RK Gunachandrana maki awaba phongdokpagi warolda panki Ngasi Manipuri Department ki Professor S. Sanatombi Singhabu Manipur University ki Anuva Vice Chancellor in charge oina hapkre Professor Soram Sanatombi Singha handakta tha ani ahum mamangda thabaktagi pothakhiba University asimaki English Department ki Professor M. Mani Maitegi loinabini Kanchipur dagini Professor Sanatombi Assam gi Hailakandi district ki Maitai Singna Jaribon haina khangnaba lamdam adugi Batigram khunda Inglisingmaga chamapan yankhai tareta pokhi Soram Indra Singha amasung Soram Ongbi Konung Jawbi gi machanupini
इंग्लिसिंग चमापन हुंबुद्रामा थोइदा जारीबोन की लाइस्रम खुंद लेबा सनारई मिते हाई स्कूल दगी मैट्रिक पास तौरब मतों जीपी वुमन कॉलेज दगी प्री यूनिवर्सिटी अमसुंग बीए लोइसिनखी इंग्लिसिंग चमापन हुंबुद्रामापन दा मतमदुगी JNU कांचीपुरी सेंटर दगी मणिपुरी दा एमए लोइसिनखी इंग्लिसिंग चमापन मरफुदा UGC गी JRF फंखी मणिपुरी सब्जेक्ट ख्वाइदगी इहान हाना मार्कना JRF फंखी इंग्लिसिंग चमापन मरफु मरीदा PhD thesis सबमिट तौरब मतों मणिपुर यूनिवर्सिटी की मणिपुरी डिपार्टमेंट असिस्टेंट प्रोफेसर ओइना थबक चंखी इंग्लिसिंग चमापन मरफु मंगादा PhD फंखी अमसुंग इंग्लिसिंग चमापन मरफु तरामापन दा प्रोफेसर काखी मणिपुरी डिपार्टमेंट की हेड अनिरक ओइखी यूनिवर्सिटी असिगी डीन ऑफ ह्यूमैनिटीज इंग्लिसिंग मापनदगी इंग्लिसिंग तरानिथोई फाउबा चही अहुम ओइरमखी एकेडमिक स्टाफ कॉलेज की डायरेक्टर इंचार्ज ओइनसु खरनी लेरमखी प्रोफेसर सनातोंबिना हौजिक फाउबदा PhD स्कॉलर कुन हेना अमदी MPhil महिरोई तरामरी हेना पुथोखरे इंटरनेशनल सोसाइटी फॉर फोक नैरेटिव रिसर्च की मेंबर अमसुने लिथुआनिया अमदी इस्टोनिया न चिंगबा मपान लेबाक सिंग चतुना इंटरनेशनल सेमिनार क्यादसु सरुक याखरे UK दसु थामरी थिजिन हुमजिन बगमरी लेनना लेरमखी हौजिक इंडियन फोकलोर कांग्रेस की सेक्रेटरी कम ट्रेजरर ओइनसु थौपुरीबिनी सीनियर मोस्ट प्रोफेसर अमोइना ngasiदगी मणिपुर यूनिवर्सिटी की VC की चार्ज प्रोफेसर सोराम सनातुंबी सिंहाना पुबा हौखरे नागा पीपल्स फ्रंट ना गुवाहाटी हाई कोर्ट की कोहिमा बेंच दा इंटरलॉक्यूटरी एप्लीकेशन अमा थारदुना लागलिबा फेब्रुआरी की तांग तरानी थोइदगी हौगदोरिबा असेंबली सेशन मनुंगदा सस्पेंड तौख्रबा पार्टी असिगी MLA तरेत नागालैंड असेंबली दा चंगबा याहंदनबगी मतांगदा खुद थिंगजिनबिनबा हाइजरखरे मसिगी मतांगदा फाइनल हियरिंग लागलिबा फेब्रुआरी की तांग 9 दा पांगथोकपगा लोइनना MLA सिंग असिगी मराइबक नुमित असिदा लेपलगनी हौखिबा पुंग खुनमरी असिदा वांगनोंपुगी स्टेट सिंगी मनुंगदा हौजिक फाउबदा ngasigoina COVID-19 पॉजिटिव ओइबगी रिपोर्ट लाख्रबा स्टेट सिंगी मनुंगदा त्रिपुरादा अमा नागालैंड मंगा मणिपुर मरी अमदी ngasi मिजोरम ददी कोविड की अनोबा पॉजिटिव केस अमता फंगखिद्रे असुमना इंडिया दा ngasigoina हौजिक फाउबदा कोविड की अनोबा पॉजिटिव केस लिसिंग 8 का चमापन कुलहुमदोय हेना फंगखरे अपुनबा नाबगी मसिंग क्रोर अमगा लाख 8 लिसिंग हुंफु तरुक का चट्रुक योक्सिलखले हौजिक लायंग लिबगी मसिंगना लाख अमा दशमिक तरुक अमने अमदी अपुनबा लैखिदबगी मसिंग लाख अमगा लिसिंग यांखै मरी चौंगा सुपना मापन यौखरे ngasigoina हौजिक फाउबदा इंडिया दा कोविड नंबर मोइदना मियोय मरफुमाथोय लैखिदबगी पाउ लाखली इंडिया की फाइनेंस मिनिस्टर निर्मला सीतारमन पुवारी इहान हानबोइना पेपरलेस बजेट पुथोक्तुना मखुत्ता टेप पाइरगा ngasi पार्लियामेंट इंग्लिसिंगनी कुमाथोगी बजेट लांथोखरे कोविड पैंडेमिक ना हक्चिना सोखलबा सेल थुंगी फिबम फगत हनबदा मिदेंग थमलगा कोविड वैक्सीन की दमक लुपा क्रोर लिसिंग 35 चादिंग तौबगी मथक्ता हेल्थ केयर सेक्टर दा लुपा क्रोर लाख 2.2 थादगनी हाइख्रे सेल्फम असी ममांगदगिना चादा चामग 53 हेंगतबने लौमी इहौ असी लाक्षनबगी मिदेंगदा लौमी सिंगदा सरुक अमा मखाई हेना MSP पीबगी वाफमगा लोइनना अति खुदोंग चाबा खया अमसु पीगदौरी पावर सेक्टर दा लुपा क्रोर लाख 3.05 थादरगनी रेल डिपार्टमेंट की ओइना लुपा क्रोर लाख 1.1 काइथोकलगनी मिखल पांगथोकदौरिबा स्टेट सिंगदा अखनबा पैकेज का लोइनना हेना खुदोंग चाबा पीरदुना आसाम अमसुंग वेस्ट बेंगल की चामी सिंगी ओइना लुपा क्रोर लिसिंग अमा काइथोकलगनी वेस्ट बेंगल द लुपा क्रोर लिसिंग 15 थाददुना अनोबा नेशनल हाईवे किलोमीटर 485 सेमगटलगने आसाम द लागलिबा चही अहुमसिदा नेशनल हाईवे लंबी किलोमीटर 1400 सेमगटलगने लंबी सेमबगी प्रोजेक्ट दा लुपा क्रोर लिसिंग 53 थादगने अदुगा हौजिक सु लुपा क्रोर लिसिंग 18 गी लंबी की प्रोजेक्ट सिंग साबगी थबक चथरी हाइरी असिदा सुनतना इंडिया की ब्रॉडगेज ट्रेन लाइन सिंग चामा इलेक्ट्रीफाई तौरगने होम लोन की मतेंग इंग्लिसिंगनी कुनिथोई फाउबा लेखिगने जम्मू काश्मीर यौना गैस पाइपलाइन पुरगने उजाला स्कीम दा तै मियोय क्रोर अमगसु कोनसिलगने नेशनल इंस्टीट्यूट ऑफ वायरोलॉजी मरी अमगसु हांगदोकलगने सैनिक स्कूल चामा लिंखतपगा लोइनना लद्दाख दा सेंट्रल यूनिवर्सिटी अमसु लिंखतलगने ट्राइबल एरिया दा एकलब एजुकेशनल इंस्टीट्यूट सिंग लिंखतलगने सर 19 मेट्रो रेल सर्विस पीरगने लागलिबा सेंसस असी मपुंग फाना डिजिटल ओइरगने चही हुंफु मथकी मियोय सिंग इनकम टैक्स पीबगी मथौ तारारोय सना लुपागी ममल हंथरगने अदुबु मपांदगी पुसिलकपा पोटलम सिंगी ममल दे तांखतलगने हाइरी
Prime Minister Narendra Modi na ngasi puthokhiba budget asibu thagatladuna budget asi Atmanirbhar vision yawi lomi singda khanaba mityeng thami sel thungi phibam phagat hanabagi proactive budget ni haikre adubo TMC nadi union budget asi vision yamnamak watpani harakhibaga loinana Congress na su finance minister na lairaba amadi migrant singbu hanna yengbiramdre federalism da chawna sapu piba budget ni hairakli ngasi ayuk anganbada Myanmar lanmina ku tawduna lebaga sigi luchingbi Aung San Suu Kyi phajinduna house arrest ta thamkhre loidana lebaga sida chahi amagi oina state of emergency su lauthokre haukiba November thada pangthokiba general mikhaladu paliba civilian lengakna niyam chumna pangthokte hairaduna ungkhatnaduna leiringai Myanmar army na khut thingjalakibane Mikhal matung ngasi yan hanboina parliament mi phamgadabagi pung khara khaktangi mamangda luchingbi Aung San Suu Kyi amadi president Win Mint animak ngasi ayuk anganbada konung sahar niyai pidawdagi phakibane Myanmar gi athai luchingba kya su phajin kibaga loinana Myanmar communication network singdasu athingba kya thamjinkhre mobile phone network singsu yahan khidre panba yai English manga chamapan nipuni panda British lengak tagi ningtamba phangkraba matung English manga chamapan humphuni thoi amasung English manga chamapan marfuni panda anirak lebaga sida ku tawkhi Aung San Suu Kyi su army lengak na chahi kun house arrest oina thamluraba matung English ngani tarada thadorakhibane mamang chahi gi November da pangthokiba mikhalda NLD na mai paki masung chahi humbudra manga surabi Aung San Suu Kyi amukamuk anuba chahi manga gi term amaga power paikigadabane panba yai English manga chamapan marfudara mathoida Aung San Suu Kyi Nobel Peace Prize phangduna ikai khumna khrabane asumna Myanmar da democracy bo Myanmar army na khongoina khibagi thong asigi mathakda UN India US Russia na chingba lebak kayana condemn torakre Aroibada ngasi tentakpa mariba pau khara ngasi Guwahati da food over bridge ani hangdokre elevator elif amasung stair yawba over bridge singni Boro Territorial Council BTC gi executive member taruk amagasu ngasi wasak lawkre Assam gi mafam kayada asugi anti-ka protest chathakibaga loinana CM gi mitam sing maithakre Guwahati gi Amin Gauda All India Badminton Academy linkhalagani Guwahati Club tagi Narangi Fauba Lane Marigi flyover saragani COVID pandemic na maram moiduna mamang chahi gi March 12 dagi thingjinduna lakhiba Rashtrapati Bhavan lakliba February gi tang 6 tagi amuk hangdoklagani Government holiday sing natabada thangjam sung nomaizing khudingi hangdokadariba sida visitor singna online da changnanabagi permission lawba yaragani hairi ngasi goina di Arambai News Guwahati da Manipuri Pao sandok chaba matang saloisin jabaga loinana tabiriba singbo amuka suhanna khurumja